EPAC TV News na adom butaram na oksari. Parliament ki upper house oiriba Rajya Sabha ki mifam the Union Minister of State Home Affairs ni tainam the Raina mamang sayol the Lok Sabha the past of kiba Manipur State ki oina President rule thambagi matam thataruk sandokpagi ayaba piki baga loinana Rajya Sabha the amna kanaduna Manipur the President rule thataruk sandokpagi house the past Toukhre Manipur the thamliba President rule sandokpagi matang the Union Minister of State Home Affairs na resolution asi pukhalapu matam da Congress nu singba MP sing amadi India block ki MP sing akan mamongdi yaning dab utuna tongan mo kholau ke lauke masi ki mathakta opposition MP sing hauzik oiriba Manipur gi tha sahi ani ga tha ahum hinjilek laba crisis asi BJP central lengakna PR thamlaba su state asi gi oiba pibam da ahongba amata ubo phangdri masi gi mathakta hauzik khatnariba community ani asi khakta natana tongan ba leiba community sing da khamthing awaba piduna lakli BJP Central Lengakna Manipur President rule Thamlaga su Union Home Minister Amit Shah na Manipur oina lady lifeline sing highway National Highway number 2 Imphal Dimapur Road amadi National Highway 37 Imphal Jiribam lambi asi hauzik phawbada Manipur gi praja sing athingba amadi ayatpi yaudana chathok chachin yanana bangamdana leibasi opposition MP na kanma mongda maral siki masigi mathakta hudik Bihar da sataki electoral census da aranba ke leibasi achouba lebak asi issue oirak piyabagi akiba leibana haiba issue asi special oiba sesalama kaithoktuna khannabagi mahutta Manipur gi oiba hudik leiba core issue asi opposition amadi ruling khaidana athuba matamda solution putnanaba BJP lengana hotnadribasi BJP na lakadrba Bihar gum achouba state sing election da power sizinaduna BJP na power painana bu hotnabasi yamna leibak thibani asigumba sitting asi busiya loriba hai vasna nakal animaki oiba mantara matungda Rajya Sabha da phongthokibada Manipur da hoji oiba phibam asi kupna yengleba matungda state asi hoji oiba tangai phadana constitutional protection darkar oiba maramna tangai phadana Manipur da president rule tha taruk sangdokpan chungani haina mahaki mat phongthokki amaromda Ministry of State Home Affairs ni taina the right opposition singda hanglakhibu hangsingi marik chuma pakhum pireduna hai Hauzik Manipur State constitutional the machinery sing breakdown or padagi tangai fatana president rule thamnabagi wari asi union government lowkibani thataro farakadroba Manipur gi president rule asi manungda state amadi central government Indian security force ki mating loinana chathrakpa counterinsurgency siga mari lenana operation singda tongan machinga mandi tamgi maru oiba insurgents group singi leader tara manga phagat pangamle afaba makhal gi khusu khulai humphuma pal amadi improvised explosive device IED Tratar su phagat pangamkhre machine tapadi hojik Manipur center amadi state lengang thamliba president rule asigi manungda chimnga madi tampak ki lamchingda Manipur president rule hek thamlapadagi pamdaba thodoksin thopagi report leiti haina home minister na phongdokki haina su pawo sin makhatari nakalla maromda Assamgi chief minister Hemanta Biswana lengang na hojik eviction chathriba sida India gi citizen natraga Assamese amata maram chatan eviction toroi haina phongdokre Hemanta Biswana hai Eviction right chathriba asi lona yadaba mongda lam khopchinduna sajilamba sing amadi lasilamba miyo sing mathaktan adubu lamdam sing yelhumi sing na ayaba yaudana public ki lamda sajilamba sing amadi lasilamba gi thong asidi lam khopchin bani haina loroi lam khopchin ba haiba sidi lona yadaba mongda sangsilakwa foreigner sing amadi India gi citizen mayek sing oidriba miyo sing chathaba thong sing adun Assam lengana makhatana lamdam sid laiba lona yadaba mongda sangsilakwa miyo sing mathakta eviction right leptan chathaki kan lamdam masida leiba mi khudimak chapmana ba right amadi safety phangkam thoki chahi sa kaya tongan mi ilho phurup singna tangdu lektana leminar khibani haina su Assam chief minister Hemanta Biswana phungdokki paw singa si sargam oina middle east ki paw khar update tawjage Gaza da Hamas na phajin dunu leiba hostage sing aduda Red Cross ka khusam naraga 8 pi bagi thabak pakhat pa ayaba leiri Tawigumba sung Israel na air strike leplaba amadi Gaza gi micham chingda pinana ba etching pusilapagi lambi sing adu permanent oina hangdokadabani haiki Hamas na thadurakiba video footage amada makhoina phajinduna thamliba Israel masa sing adugi phibam ubada nongchuklonggi leibak sin akanba mongdi yaningdam amasung pendaba phondoknarakli Israel gi official sing gi maikaidagi phondorakpada Gaza da huji makhoidagi oiba phakiba miyo yangkhai leiri adugi manungda kullomdi hingli haina thajari Hauji phawbagi oina di Hamas na hostage sing aduga humanitarian organization sing maikaidagi phangadaba polam amata piba leitri masida su natana imung manung sing adudasu makhoigi oiba phibam karambu mongda leibagi haiba adusu khanghandriban hauki ba thangde nimita Hamas na makhoigi khutchalaba Israel masa Ibriotar Devi na komam taw utki
कोम अदु माहकनि बोंफम ओइगदोरिबनि हाइनसु मसामकना वीडियो अदु फोंदोरखि इजराइल की प्राइम मिनिस्टर बेंजामिन नेतन्याहुना रेड क्रॉस की ऑफिशियल सिंग हॉस्टेज सिंग अदुगी दमकता मतेंग पांगनब हाइखि अदुबु हमासना हिरम मदु अथिंग पीरिबनि हाइनसु पावोसिन मखा तारे